Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Chief Ministerna Dimapur, Guwahati, Kolkata, Paigadaba flight Airlines launch Toukhre. Kangchup Kharangi Maitei Khulda Kuki militants singna drone dagi bomb ani thadarakre. Ningol Singh mapangal leraba matamdata ing tapak khunai ama oiba ngamgani haina Govindas Konthaujamna phongdorakli. Pau sandona pijari. Chief Ministerna Dimapur, Guwahati, Kolkata, Paigadaba flight Airlines launch Toukhre. Manipur ge oina ngasi dagi hauraga chayol amada anirak Imphal airport dagi Dimapur, Guwahati amadi Kolkata Paigadaba flight Airlines ngasi Chief Minister and Virena launch Toukhre. Manipur Lengaki Department of Transport na sinduna Imphal International Airport ki conference hall la pangthokiba flight launch tawagi thoram aduda Chief Minister Nongthombam Biren, Transport Minister Khasim Wasum amadi PWD Minister Govindas Konthaujamsu saruk yakhi. Thoram aduga mari lenana Chief Minister and Virena phongdokhibada Manipur gi hauzik oriba phibam asina maram oiraga Manipur gi miyamna mapalamda chathok chasin tawbada makhada chapada khudong chadaba kaya thengnariba asigi yengduna lengak asina Union Minister da kana taknaduna ataba mamalda Imphal Guwahati Imphal Kolkata Imphal amadi Imphal Dimapur Imphal Paigadaba flight sing asi launch tawani. Loinana normal flight singna flight ki mamal yamna wangliba asi Manipur ge oinadi mamal khara hanthabinaba Union Home Minister da su kayarak tasingkre amadi nauna launch toriba flight asina paigadoriba mafam sing asi chayol amagi manungda anirak paigani adum oinamak flight asi ge ticket mamana lising ani dagi hauraga yamlabada lising manga fawagi manungda leigani haiki. Kangchup Kharangi Maitei Khulda Kuki militant singna drone dagi bomb ani thadarakre. Ngarang numidang athengbada Lamsang Police Station ge manung chanba Kharangi Maitei Khulda Kuki militant singna drone dagi bomb ani thadarakre. Mafam adu State Force deploy tawduna leiba mafamni bomb pokhaigiba aduda Asok Apandi yawhodrei. Thodok thopam aduda Lamsang Police amadi Imphal West Police Commando gi kangbu ama changsinduna thizin humjinbagi thabak chathakre haire. Ngarang Kangchup Kharangda Kuki militant singna drone dagi bomb thadaduna attack toropagi thawong asi lengak na tumina laishin biganu Social Development Association Kangchup ki Secretary Dizendra Angomna phongdorakli. Mahara makha taraduna ngarang numidang Kuki militant singna Kangchup Kharang Lamdaibung thong manakta leba manga suba Manipur Rifles ki bunker amadi temporary camp ta drone sizinaduna bomb thadarakiba thodok asina ahanba nate. Mamangda Kuki militant singna kayarak hana bomb amadi nongmai kapthaduna attack chatharakre. Khunja yauna miyoi kaya asi ana thokre Kangchup Kharangi chingkhongda tariba maitei khul asi Kangchup Makhom, Kangchup Poland, Kangchup Tuikon amadi Kangchup Sorung hariba Kuki khulsing asiga yamna naknaba maramna ngaihak laitana Kuki singna Fayeng Kangchup chingkhong amadi Kangchup Kharangda attack chathaduna lakli. Oiragliba phibam asida chingkhong manakta nakna leriba khunja singdi tangdu laitana leiba ngamdri numidang oirakpaga yumda changduna leiba phawba kire. Kangchup chingkhongdagi leriba maitei khul amadi Kuki khul anigi marakta Central Forcing su khurak hangduna leribani. Central Forcing asi anti-drone gun yauna afaba makhalgi khuchu khulai kaya su pairibani aduga matau karamna Kuki militant singna drone paisilaktuna attack chatharaklibano thodok asina Central Force mathau ningthina tawdre haba miyamna lawi miyamgi lanthum ngakpi senbigani haduna lakliba Central Forcing laina Kuki militant sing State Force amadi maitei khulda attack chatharakliba asi yamna chingnaba phawi ngarangi thodok adu Asok Apan misimina yawdrabasu makhatana asum chatharaklabadi miyam mataw karamna yumda leigadawribano matungda asigumba thodok sing thoktanaba leiriba Central Forcing mathaw ningthina tawbiyu hari. Ningol Singh mapangal leraba matamdada ing tapak khunai ama oiba ngamgani haina Govindas Konthaujamna phongdorakli. Works Minister Govindas Konthaujamna haikre Ningol Singh mapangal leraba matamdada ing tapa mangjil thaba khunai ama oiba ngamgani. Wafam asi kanglai leisa falna senduna chatharakpa aikhoigi khunai lon khangminasi haiba paujel puba thoram asi loisenbagi ngasi Jawaharlal Nehru Manipur Dance Academy gi auditorium da pangthokpa thoramda mahakna phongdokhibani.
Mamang thagi kuntaruktagi tha asigi tara phawa chatharkiba thoram adu loishinbaga mari lenana Minister Govindasna hai akanba khunai ama oinaba hotnabada khunai aduda leriba ningol singi achauba thodang lei haiba asi puwari na mayek sengna takliba amani khunai amagi ningol singna pangal leraba matamdada ingtapa amadi mangjel thaba khunai ama oiba ngamgani ngasi aikhoigi laioi khraba ipa ipu singna thambiramba kanglon kaya mangshilakpagi mami ama tarakliba asi aikhoina laina lofam thokte Aikhoigi chatna lon chat na amadi chatnabi manglapa matamda aikhoigi khunagi masak asi manglakani masina ningtamna leramba mapangal leba phurup ama lupkhigani haibasi aikhoina khangminaba mathautai Narendra Modi na India gi Prime Minister oirakpa matamdagi lebak asigi ningol sing mapangal kalhanabak thorang kaya paikhatuna lakni ningol sing lairik haiba mathautai makhoi mapangal kalhanba changi haibagi wakhalonda Prime Minister Narendra Modi na thausil kaya yatuna angam thakta honori Mahakna makata na hai khunai amada aphaba mama leraba matamdata aphaba macha puthokpa ngamlibani aphaba khunai ama ohenbada ningol singi thodang asi mapan naide khunai amada ningol singna mangtharapa matamda khunai adu lupi haiba asi aikhoina ningsingba chumi ngasi kanglei leisafalna aphaba khunai lon ama purakna bahotna riba asi singthaningai ni khunai asida ahongba ama purakna bahotna bada kanglei leisafalna achoba thodang larakani thajai Marak asida aikhoigi khunai asida pukchel tinadabagi mami ama tariba asi lehendana ba punamak hotnaminasi hauzik lamdam asida thokleba irang asi kanana maru hulambano haibasi mayamna khangnaraba amani Manipur gi miyam saubadagi warobadagi politics ki mayon asi atopa amada onkragasu achumba haiba asi khanglapa matamda soidana achumbagi maikaida miyamna leblakani haiki ngasigi thoram aduda lamlai asigi MLA KH Ibomcha Kangla Laisafalgi President Sana Mangangsu Sarugaki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Miyoi amadagi kani kezi ani dasmik kuntra taret fare Security Force na Senapati District ki T Khulen Narco Check Post mapadagi miyoi ama kani kezi ani dasmik kuntra taret ka fare hari Police gi phangba pau amana hai faraba miyoi adudi Ramesh Kumar chahi kuntra mangani mongondagi kani kezi ani dasmik kuntra taret aduga loinana makhong mari panba gari ama mobile handset ama Aadhaar card ama driving license ama amadi sale oina lupalising ani fagat pangamle hari Ekezang amasung Laisram Uyok Chingdagi khulai kayamarum fagat khrei Security Force na Ekezang amasung Laisram Uyok Chingi akoibada thiba humbagi thabak chathabada khuchu kholai kayamarum fagat pangamle hari Police gi phangba pau amana hai Kuntra Humdoi Shuba Assam Rifles Bisnupur District Police amadi Nambol Police Station gi apunba kangbu amana chathakiba thiba humbagi operation aduda fagalaba khulaising adudi magazine yauba SLR nongmai ama 51mm mortar tube launcher ama sniper rifle ama 40mm lethot cell ahum ka payariba SLR ge nongmai maru mari 36 high explosive grenade mari smoke bomb ama walkie talkie set ani rubber bullet taruk 50 meter tear smoke cell ahum Kapayariba SLR gi nongmai maru mari 36 high explosive grenade mari smoke bomb ama walkie talkie set ani rubber bullet taruk 50 meter tear smoke cell ahum 135 meter tear smoke cell ama 136 meter chili tear smoke cell ama stat cell ahum camouflage long pen ahum magazine pouch ani hunting sujura ani 303 rifle gi black cartridge manga amadi HE mark amani farba polam sing adu Nambol police station da sinakre haina pau asina makhatari nakal amaramda Kangpopi district ki Kaithel Manbi police station na konba COB Kontalent gi awang pangna kilometer taruk lom chatlaga laiba 0.P1 railway tunnel rotagi khusu khulai kayamarum su faga khrei police gi phangba paw amana hai fagalaba khulai sing adudi 9mm Tarwine submachine gun ama nongmai adugi magazine ani countryman single barrel rifle ani 36 hand grenade ama amadi wireless set amagani hari Rims ta chahi tara manga khakta ngaribi ama mai pakna ahanba oina open heart surgery pangthokre Masagi chahi tara manga khaktamak ngairibi nupi macha ama Regional Institute of Medical Science Rimsa mai pakna ahanba oina independent open heart surgery pangthokre
Rims Hospital gi Regional Pediatric Cardiothoracic Center da procedure adu mai pak na pangthoklaba matung nupi macha patient adu tha asigi tara humdoi da discharge Toukhre. Surgery asi patient gi makedigi cell amata puthok handana National Health Mission Manipur gi Rashtriya va Swasthya Karyakaram funding tawduna pangthokibani. Surgery adu surgeon officer TH Chito amasung anesthetist professor N Pradipna Luchingdona pangthokibani hari. Rims Hospital gi Regional Pediatric Cardiothoracic Center na mamangdasu congenital heart defect leiba angang tara humdoi mapangi expert singi matenga loinana mai pakna laing bangam khrabani. Professor T.H. Chito amasung Professor L. Pradipna Luchingba team adana ahanba oina independent heart open surgery mai pakna pangthopangam khiba aduga mari lenana Rims ki director Professor Z. Sunil Kumar na team adubu thagat pafongdorakli. Mahak na hai Rims asi Manipur gi oina di singthaningai oiraba medical institution amani. Surgery asi mai pakna pangthopangam lakhiba asina lamdam asigi ana layangi lamda anoba lamai ama hangdole haiduna phongdokhi. Ireibak ifurup ngakpada akhoi khudimaki thodang chawi haina prem sana phongdorakli. Ireibak ifurup ngakpada akhoi khudimaki thodang chawi thawaina pontha pigraba athoba singna pamjaramba ireibak ngapagi wakhalon adu akhoi khudimakna tung induna pangthoknaba hotnaminasi haina kumbi asegi MLA S Premchandrana ningthaukhong Santipur ward number 2 da lising ani kunmari gi January kuntareta bangkarda mathau pangtholingai laikhidraba athoba warepam ibomcha Allies Kiran gi ningsing khubam hangdokpagi thoramda haikhrei. Peace Committee Kanglaipak Manipur na chatharapa thabaki manung chada ngasi Peace Committee ningthaukhong na sinduna ningthaukhong oklo local da pangthokiba thoram aduda Peace Committee gi Kanglaipak Manipur gi advisor hanagi UNLF ki chairman RK Sanayaima icham gi hanagi president S L Rajendro Peace Committee gi Kanglaipak Manipur gi president Rajesh Mitai yauna Bisnupur district ki manung da leiba CSO amadi local organization singi thaupu besing yauna miyamna saru yakhi. MLA S Premchandrana makhatana haikibada Manipur gi Chief Minister N Virena Luchingba lengak asina matam chupada lamdam asida tangdu leitaba leinaba hotnaduna lakhibani. Ing tapal leba pamdaba phurup kharana irang thohalakpadagi ngasidi ekhoigi iraktagi mamal yamlaba athoba kaya thawain apon thapi khre haiki. Saruk yakhiba Peace Committee Kanglaipak Manipur gi advisor RK Sanayamana Peace Committee na lal asida laikhidraba athoba singi ningsing phura amamam thambagi wakholon pukhalaliba asigi nungi oiba wakholon aikhoi khudimakna khaminaba punar leminaba mathautai apunbagi oiba saktamna Manipur kanba ngamgani haikhi. Qnet Noida Sector 143 scam gi matangda kupna thizenba haure haina KCP PWG na phongdorakli. Lamdam asigi aina thingkraba lalholub ama oireba KCP PWG gi PRO chingkhai nganbana press thorakpa cherol amana hai khangalibadi Qnet Noida Sector 143 scam gi matangda lalholub asina thigatpa haure haibaga loinana lebak miyam gi wakhal chingsinjari madudi hauzik social media da RK production haidiba media page asina expose tawrakliba Qnet Noida Sector 143 telephonic online scam asigi matangda lalholub asida masing yamlaba victim sina complaint ama lakpadagi hairiba scam asibo loop asina ngasidagi kupna thizenba hauragani hari Cherol asina hai scam asida mapung oina chenariba miyoi singi maming oina palabada Moirangthem Bablu Moirangthem Arya Thokchom Sarat Kumar Ningthaujam Puspa Thokchom Milan Ningthaujam Dinku Singh Yangkhom Umendra Rakesh Khomdram Danjoy Manikumar Hisnam Rajkumari Kherodini Devi Nelson Thingam Jitesor Laren Lakpam Ingudam Sana Thoichanu Ningthaujam Lakshmi Devi Udik Kumar Singh Aribam Moirangthem Koko Abi Yumnam Umendra Yengkhom Morris Salam Asias Moirangthem Kennedy Singh Moirangthem Aryavatar Singh Amom Pravin Regan Moirangthem amadi Nika Singh hariba miyoi kuntaret asini hari Cherol asina hai nupa macha nupi macha sing asigi mama mapa oibasingna athuba matamda isa isagi icha sing Noida dagi kokthokpiduna loop asida numit humnigi manungda changjaraklanaba loop asina haijari loopna phangba pauda hariba mi khara asina Qnet kauba company ama establish tawraga chamjaraba lebak asigi naha singda thabak phanghangani haraga Noida da kauraga candidate singdagi sel lauraga scam asi chalaibani
Maram asina lupna scam asigi matangda task force ama sembaga loinana masida chenariba scammer sing asibu achum arangi matung ina chairak pinaba investigation hauzare aduna lupna thamliba matam asidagi nongma thengdadana lupta angang sing asigi mama mapa oiba singna changjarakadabani haiba wafamsu phangdorakli National Highway 37 sem sabagi thabak chathariba asi yangsin binabal laitabaga chak manare haina phangdorakli Manipur gi lifeline oriba National Highway 37 Imphal Jiribam lambi asi double lane ontoktuna sem sabagi thabak hauzik lambi paring asigi saruk khara da paikhatpa hore adubu lambi sembagi thabak asi quality control tawdana sembagi mami tare yangsin binaba kana amata laitre hari Pauche asida Jiribamgi Praza section kayadagi phongdorapagi matung innadi Imphal Jiribam lambi double lane ontopagi thabak asi ahanba oina lambi paring asigi Guwahati hauraga Lamkhai Bazar Chandapur yauna sem sabagi thabak hauzik paikhatle Lambi sembagi thabak asi NHIDCL gi makhada sembani loinana atopa company kharasu yawba mali adubu miyamnadi mayek sengna khangma ngamdri hari Pau asina hai double lane onthoktuna lambi sembagi thabak chatharakliba aseda Jiribamgi Lamkhai Bazar dagi Guwahati phawada lambi gi nak yetta leiba patalen kaya sokpadagi taktoktuna compensation chathari adubo hauzik yamna mathau taribadi semliba lambi asi quality control tawduna niyom chumna lambi sembagi thabak chatharibra haibagi matangda yangsin binaba kana amata leitabugum tawriba asini Maram aduna mari lenaba authority na lambi semleba asi akanba miyeng changbiduna quality control tawduna niyom chumna lambi semagi thabak paikhatpiyu hairi Manipur ge governor ga Bharat ke president ka unaduna wari sanakhre Manipur ge chief secretary oina thabak tawragadaba Prasant Kumar Singh na ngarang Imphal da aeroplane da thunglabaga matungda Manipur ge governor AK Bhalaga unaduna wari sanaraba matungda ngarang nungthil pung 2:12 taba matamda governor Delhi gi damakta Imphal thadokhi Masigi matungda ngarang Delhi da thunglabaga ngasi India gi president Draupadi Murmu ga Delhi da unaduna wari sanakhre hari India gi president na Manipur gi governor bu taram na opagalona na hauzik Manipur gi oiriba phibam gi matangda kupthana wari sanaki hairi kari karamba phibam gi matangda wari sanaki bage haibadudi chap chaba pawdi phangba ngamdri adubu Manipur da awanba amadi lakadra haibagi thazabadi leiri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maruoiba pau amuka hana pizari Chief Ministerna Dimapur Guwahati Kolkata Paigadaba flight Airlines launch Toukhre Kangchup Kharangdagi Maitai Khulda Kuki militant singna drone dagi bomb ani thadarakre Ningol Singh mapangal leraba matamda ta ing tapak khunai ama oiba ngamgani haina Govindas konthauzamna phongdorakli Matang asida Loyalam E-PAO na namidangi pau pibil lezari tabiri ba khudimako amuka hana khurumjari